Connect News Media tabiriba singbu taramna okchari. Hauzik Chathariba Parliament mifam asigi marakta Union Minister na Kukising na illegal poppy cultivation touduna jungle sing manghan takhanbagi data Parliament ta puthokhre. Data asi Inner Manipur gi MP Bimol Akoijam na hangkhiba wahang marida Union Minister Bhupender Yadav na ayeeba paokhum oina pikhi. Parliament ta pikhiba illegal poppy cultivation ga mari lenaba data asi ayamba mamangda record unrecord oina khangnei adubu masida maru oibo wafamdi Union Minister na piriba paokhum asi Parliament ki on record tani masina takpadi Parliament amadi Central Government gi nakta Kukising na illegal poppy cultivation touduna jungle sing manghan taanli haiba chenba yaroi daba record thamkhre. Union Minister Environment Forest and Climate Change Bhupender Yadav na mahaki paokhum da haiki 2023-24 da Manipur da Kangpokpi district da 17.49 square kilometer haibadi acre lising mari chahum kunithoi gi khwaidigi chauba area da illegal poppy cultivation tawbagi state government report tawki. Lok Sabha da Bimol Akoijam na wahang mari hangki ahanbada Manipur da reserve forest protected forest amadi unclassified forest ki total district wise ki detail ani subada poppy plantation amadi cultivation gi total district wise area ahum subada poppy cultivation plantation na sollaba reserve forest protected forest amadi unclassified forest ki total area loinana mari subada Manipur gi forest area da poppy cultivation plantation gi khudong thingai dagi kannanaba sarkar na lokhat kiba upai singi detail singi maramda hangki masida Union Minister na haiki Senapati district ta 9.44 square kilometer haibadi acre lising ani chahum kunthani thoida illegal poppy cultivation touduna ani suba khwaidigi chawba area oiki ahum suba khwaidigi chawba area Ukhrul district ta 6.47 square kilometer haibadi acre lising ama chawma maudrani pani haiki illegal poppy cultivation toba area singi lista Churachandpur da acre lising amaga chamri marphutare Kamjong da acre lising amaga nifu Chandel da acre chani kunmari Tengnopal da acre cham kulumdoi None da acre cham tarataruk amadi Tamenglong da acre nifu nithoi ni haiki data si Manipur remote sensing application center gi matung inani area singi classification gi matung inna illegal poppy cultivation gi size asina masi utli madudi unclassed forest da poppy cultivation toba area acre lising manga nifuma thoini protected forest na acre lising mari chatret yankhai mari aduga reserve forest da acre chanipan yankhai taret proposed reserve forest da acre chatrukun amadi protected wildlife area dana acre tara marina poppy cultivation towi haiki Lok Sabha da Union Minister na share tawkiba Manipur gi data gi matung inna 2023-24 da Manipur da illegal poppy cultivation gi apunba area 45.68 square kilometer haibadi chauragna acre lising trama thoi chani marfuni pani Bhupender Yadav na haiki forest ki protection amadi management maru oina state government natraga mari lenaba union territory gi responsibility ni Bimol Akoijam gi paokhum piduna Union Minister na haiki masigi mataida Manipur da forest area da poppy cultivation plantation gi khudong thingai bu yengduna masidagi mayok nanaba Manipur sarkar na tongan ba upai kya paikhatli masida police forest narcotics and affairs of border NAB amadi paramilitary force ki combined team na 77.44 square kilometer poppy cultivation bu manghan taan ki mahang na haiki Manipur Police na 2017 amadi 2023 gi marakta narcotics ka mari lenaba case lisingani chahum yankhai ma thoi file tawki Manipur gi Chief Minister Biren sing na mamang hafta da security force sing na tongan ba district sing da illegal poppy cultivation bu manghan tahan khibagi visual post tawki man haiki war on drugs campaign makha chathaki gani Thogliba Manipur gi irang asida Kukising gi poppy cultivation amadi drug trade asi chaurba maram amani Kukising na poppy cultivation tawduna jungle manghan tahan bagi data hauzik Parliament amadi Central Government fawbada leire adubu masigi matungda Central Government na kari karamba makhal gi action lokhalaka dauri haibadudi yengba tabani video sidang asigi di matang asoi fawbadang thagasari